Ngashi Dagi relief camp Singda Ahing Lektuna Khongjang Changsinlagani Haina Cocomi ki CONVENOR KHURAIJAM ATHOUBA FONGDOKKHRE Lamboi Khongnang Phongda IDP Singna CSO Singa Khutsam Naduna Sathariba relay sit-in protesta ngasi pangthokiba pawgi mifam amada mahakna makhatana hai center ga wari kaya saraba matungda December tha asigi manungda IDP Sing masagi yumda hanjalhangani haina thajaba pirakhiba laikhrabani adubu December tha asi loirakadoraba fawba IDP Sing masagi mayumda hanjinana bagi thabak mapung fana paikhatpa laitabana maram oiraga hairiba khongjang asi changsinaba warep lawrakpani haiba wafam thamki